Lakhipuronline puthokjaba September ki tang manga ningthau kaba numit ki Khomjinba Pao tabirasi. Ahanbada maroiba pao. School amalgamation ki matangda amsuna sinduna bipamama sonai larikon saglenda pangthokre. Manipuri loan bu Assam gi associate official loan ohena bagi makhataba akanba khongjang sangsinana bawareb nakre. MLA Cup Lakhipur 2022 ki final da Poilapul JP na champion aduga Boali Chengjurna runners up takre. Commonwealth Games tagi sana ki medal lawrakhibi Nayan Mani Saikia athoiba mitungena saru yakre amasung hozai da pangthokodoriba Assam state level thangta championship da kasar dagi team ani saru yaragane. Haujik mapungoiba pau tabirasi. Amsuna sinduna sonai kalibari gi larikon sanglenda school amalgamation ki matangda mifama pangthokre. Amsu ki advisor Saikhom Komlakantana mifama poiki. Manipuri Language Protection Coordination Committee ki chairman KN Chan amadi Janata College Kabugonj ki Oza ND Hodambana daista lengsin ki LP ME amadi high school singda thengnariba issue singi matangda yamna kupna khanane nakhi. School amalgamation ki matangda amsuna tawpham thokpa thodang kaya wangang loi kaya na phongdokhi. Bontarapur High School ki retired headmaster S Menjor, Sonai Juboti Singha Manipuri High School ki headmaster Y Ashok Kumar, Modon Kulabati High School ki headmaster Ashok Kumar, A Radhe Manipuri MES ki Oja Komlabati, Singirbon High School ki Oja Karuna Murti Misra na chingba tongan ba miyoi kaya na wafam kaya thamki. Loinana hiramasi ki matangda athubada Education Minister amadi mari leinaba singda memorandum ama pisin ba hainasu mifamna amato ina wareb lauki. Masida miyam khudingmangna saruk yabiu haina amsu gi General Secretary Kabrabam Bikramjina miyamda phongdorakli. Manipuri Youth Front of Assam maifana miyam ge mifam mangarang nongmaijing nimitta kauduna Manipuri loan bu Assam Sarkar gi associate official loan hena bagi damak makhataba akan makhongjang kaya changsinanaba mifamna wareb nakre. Baskandi Junior College Koroi Kandi Kasarda Presidium member oina Maipagi President Thangjam Projen Kaisam Vidyapati Ahmad Chaudhuri Chief Advisor Assam Manipuri Muslim Youth Front na daista phamki. Mifamda mot amato oina laukiba wareb singdi Manipuri loan bu Assam Sarkar gi associate official loan ohena bagi damak lakliba September gi tang 13 Lakhipur da tang 19 da sonai amasung tang 18 dana Silchar da sit in protest pangthokpa. Sit in protest asida saruk yabina bagi damak lamlam gi club organization Mairapai Bilup singa unaduna warisanaba aduga postcard campaign su pangthokpa haina wareb nakhi. Mifam aduda Assam Manipuri Mairapai Bilup Ampal ki President Ima Sanathoi Devi, Assam Manipuri Muslim Mairapai Bi Sangstha ki President Sangeeta Begum, Assam Manipuri Muslim Youth Front ki Vice President Rehan Uddin, Salauddin, Ranjit Singh, Champalal Singha, Seram Herajit, Phanjobam Lokna na chingba miyoi singna wangangkhi. Miyam gi mifam loiraba matungda pangthokiba pau gi mifam amada Maipagi President Thangjam Projena Manipuri loan bu Assam Sarkar gi associate official loan ohenbagi damak lakliba September gi tang 13 19 amasung 18 da Lakhipur Sonai amadi Silchar da pangthokodoriba sit-in protest asida miyamna saruk yabiduna mapung phan biu haiki. Ahmad Chaudhuri Chief Advisor Assam Manipuri Muslim Youth Front nasu maifana imalon gi damak changsilakpa khongjang khudingmakta meitei pangal pumnamakna mapung phana sagutkani haina phongdokhi. Paugi mifam aduda Rehan Uddin, Salauddin, Ima Sanathoi, Sangeeta Begum na chingba miyoi singna saruk jakhi. Fana koba mifam asida mitei pangan sing sedeng mitei pangan ge Assam Manipuri Muslim Youth Front loinana Assam Manipuri Muslim Mairapai Bi Sangstan su saruk jakhi. Aduga wareb sing asida mitei pangan gi sangsa singsu khomjang asida punna ayeng lakatori ba sunai Silchar Lakhipur da sit-in protest sida saruk yamina bai damakta ekosho maipa ko na lebi. Manipuri loan bu Assam Sarkar ki official loan ohena bagi damak mafam da sit-in protest pangthok paina depnare. Han bada lakliba tang 13 September gi Lakhipur da
September tang kunifan sonaida September tang kumapanda silsiar da pangthok phaina warep nari ngasi ki miyam koi maya pai bi mayam na maya pai bi kun khuding na support to bi ayeng tang kun taret Lakhipu da dharna ta wa sida Manipuri lon bu official legos ko hen biwana konya tan ba siga maya mai phabu ko mayam changna maya pai bi ima mayam changna support pi chiana hai ba si Khangan jaba ma Singirbon Badminton Association Kasarna Badminton Masana Sibo Haurak di Banharol Singda Mapung Phana Tambi Takpi bagi Pantamda Kasar Jila gi Singirbon da leiriba Uma Community Hall da Maming leiriba coach TH Homen Singha gi makhada Tambi Takpi ba hokre Saruk yabining ba miyoy sing natraga angang singna mobile number 9101116287 natraga 600007 6685 number asida pau phobirang nama Singirbon Badminton Association Kasar gi mage dagi khanganjari MLA Cup Lakhipur 2022 gi Lakhipur DSL Lampakta ngarang final da Poilapul GP amasung Boali Chingjur ani gi marakta sanakibada apiba matam minute 30 da maige anina goal ani channaduna draw ki Matungda tiebreaker da Poilapul GP na Boali Chingjurpu Panjal ahum suino da maithihan ki Final match asida Assam gi chauthok chaningai oirabi handakta sanakhiba Birmingham Commonwealth Games tagi lone bowls ta saruk yaraduna sanagi medal lawrakrabi Nayan Moni Saikiana athoiba mithumaina saruk yakhi Asolate bhal lagise bahune game khon upobhog kori aro yar poribekre bahut dhunia lagise aro iman football premi rise dekhisu mane bahutei bhal lagise Champion oikiba Poilapul GP da trophy galoina na lupa lakh amaga lising amagi check athoiba mithung oikibi Nayan Muni Saikiana khusinakhi atuga runners up takiba Boali Chingjur gi team da trophy galoina na lupa lising yankhai mathoi Kasar gi DC Rohan Kumar Jha amadi SP Numal Mahatta na khusinakhi Thauramda Lakhipur gi MLA Sri Kausik Rai DIG Konkon Jyoti Saikia BJP Kasar District President Sri Bimalendu Rai Rajdik Bola amadi atai masak naiba miyoi kayana saruk jakhi panbajai lamdamasigi naharol singi damakta Lakhipur ki MLA Sri Kausik Rai na Pragya Yojana ki makhata hudokhiba MLA Cup Football Championship August ki tang 3 tagi chathaba horakhibani Championship asigi GP level tournament mathang manau naina pangthokpa horakhiba galena August ki 13 tagi assembly level gi oiba tournament hokhibani Tournament asida apunba team chaniga kuntaruk tagi champion oiba team amamam khangatuna punna GP kunmari amadi town ama yauna pulapna team kunmangana MLA Cup assembly level asida saruk yakhi শুধু একটা ম্যাচ করানো এখানে নয় আমাদের লক্ষ্য ছিল যে লক্ষ্মীপুরে একটা খেলার আসর যেমন আমরা আসর বানাতে পারি যে আসরের মাধ্যমে প্রতিভাবান খেলোয়াড় যারা আছেন তাদেরকে যাতে আমরা খুঁজে বের করতে পারি মানুহে যিমানখিনি মৰম দিলে সকলোৱে মোৰ সকলোৰে কাৰণে মোৰ চিৰকৃতজ্ঞ থাকিব সেইখিনি আৰু বেছি নকওঁ ধন্যবাদ Excellent coaching for Navodaya Vidyalaya and Sainik Schools for Class 6, English, Manipuri Medium, by a group of experienced teachers, with experience of 10 years. For further information, please contact mobile number 7005440390 or 6000396742. Kasar District Thangta Association gi Executive Member Singh Kasar gi Academy Singi Coach President amasung General Secretary Singi oipa mifam ama ngarang Common Club Lakhipur da KH Buddhachandra na mifam apoiduna pangthokre hairiba mifam asida lakliba October gi tang 8 tagina mapan phauba hojai da pangthokadoriba Assam State Level Thangta Championship da saruk yagadaba team ani gi coach oina M Bisanta Singha amasung Merina Singha bukhankhre loinana Manager oina Ingudam Dijendra amasung H Biswajit Singha bukhankhre haina Kasar District Thangta Association gi Joint Secretary A Bikramjit Singha na phongdorakli Aroibada maroiba pau amukhanna
School amalgamation ki matangda amsuna sinduna bipamama sonai larikon saglenda pangthokre. Manipuri loan bu Assam gi associate official loan ohena bagi makhataba akanba khongjang sangsinana bawareb nakre. MLA Cup Lakhipur 2022 gi final da Poilapul JP na champion aduga Boali Chengjur na runners up takre. Commonwealth Games tagi sana gi medal lawrakhibi Nayanmani Saikia athoiba mithungena saruk yakre amasung Hozai da pangthokodoriba Assam State Level Thangta Championship da Kasar dagi team ani saruk yaragani. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.